Mataba boy doni. Ito, isa na sana pam lebih di lirik suka na tamtawa. Babu. Very. Ma, ayo yang soal kata ne. Sama lagi kok. Hei, isa ni siya. Aman asapu ni apa sabak. Sana rem boy ni hari. Aduh, aman upisa coba boy ni hari. Aduh, ibari siya kan tanda be ada bani ko. Thoithoiba na ababa sana rem ko idorabani na ima su tabakan na surani. Aduga insang su ahaw thonga pizarani. Law sak thongora sila. Ngambi aykoi bo achobogi machano pa ani do aykoi ama yoknaba nang khara hainarmagera khangdreda haujiki matam sidane apokwa masaduna phawba mama mapa pijaningdraba matam sidabu mi masa yu uragane hayeng ibani yang wani da aigi wati anga ama yu hobuna phaiko hayeng wani yu uraga arembada tagadra haibagi wani mi nangi wasidi pangak nane ki dana hing tumte haba watune asawbada lawgi sen haiba satlingai sidane wafamdu mabudi hawdo amage ayongta satlukige ai jo thaba ma chathokadaba lai yaubaga saketa halauko hanuram na yaurasi phawbadane nganna halau haiba wahai simadi sungau hekau dinako hoi noi lekai gi nangonda miyeng chumdaba nupado hojik phawba mayum pandana lairi habase ai kawba natine ngan biay se haujik dine konjak taraba khamban jawen hek tawradana masak ni na jeki san he malada masidi khaba mungnas ko isilaktrene Nakut tek tu nupaw. Numit kaya ni wali ke habdu. ngasiga thana numit mangani khakta ngai Ngoba. Aiga thengna gadawri balamba sibu kana lairigene. Aigi khongna ama sina amtang thinbada khungang sigi mipung kudima thak ningna khiba natrane. Mane warangi thonglendubu akhoigi khaba dugna parangadrane. Hey, Gandhi. Maitei yen pachapa ma thiragane. Aigi akshangsi thakta yatra. Hey, chase. Bra, kadom japirubno. 이봉어 가봐. 아이 타박은 짤루보니. 이봉어디 그래 짤루노. Bra. Nahanina. Aswai fuksum koi thogsira na sum tholaiba. 나 하이브시디 꼬기더니 이봉어. Adu kura. Wafum mamat thengnaringa side hangatchaba yagadra. 하이우네. Haukiba sahidudadi nasana kulchigi mungna jatra oikreda. 나라 이복 파버더기 자히에 두마디 이모 카 자트라 오이트러버니. Kura. Sahidugi mungna jatra aino oikibdo. Aigi laibok phabaki khakna tine kura. Kunsida aina kanman badage aigi lamba laitabadagi aina oikibni ne kura. Handaki lakadori bichai sidaso nasana jatra oiba shoidribani ne kura. 그라 코이수 시드나 들어가디 아주 이양바 하이고. Aduni do kura. Masidagidi matang chahi khudingi nasagi mugnagi haide nasana mugnada karamba lok sizinaraga shanarake haibado kura khoshu namit thitna yengbiyo 호이도 yaigine 카버부 넘바 폴럭다브 라이크럼스. kadai daino do kura kulsida ai vungamba tholakpadi lairadana itungin biningai
파워바 하이디 아이부 우부다 끼내라버니니 쿠라 아 이봉아 낭나 또 땅강나 레오로 아이 짤레고 아도 쿠라 한덕수와 아이는 묵나 자트라시 아도 모이가다바 레이라버니나 아이는 우저우지 우저리바 군기 lokpham simadi hojingmak chalaga khoidorge ko khura Moi pa. Ngarang ikuina pi embe langoi mapot phau de budo. Ado mapot phana na ba khara peksalura sira. ꯍꯣꯏ ꯍꯣꯏ ꯄꯣꯂꯥꯡ ꯁꯦꯛ ꯁꯦꯝꯕ ꯂꯣꯏꯕꯒ ꯆꯠꯂꯗꯧꯕꯅꯤ ꯑꯦ ꯈꯨꯔꯥ ꯆꯥꯎꯒꯜꯂꯤꯅꯦ ꯑꯦ ꯈꯨꯔꯥꯒꯤ ꯃꯣꯔꯥ ꯑꯝꯇ ꯂꯧꯁꯤꯣ ꯀꯗꯣꯝꯗꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ 아이봉아 저와 아이 하나 라입세 아까 와 다르게나 ꯈꯨꯔꯥ ꯂꯦꯡꯁꯤꯜꯂꯒ ꯅꯦ ꯇꯥꯅ ꯁꯥꯟꯅꯔꯁꯤ 아 함께 랑이 아니도 펑 ꯈꯨꯔꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ 마땅 그러기 마망들이 칼락부 와품 아마 능온다 하게 큰날 라프니 아두 번에 아이봉아 저와 낭나디 나 뚜암 신베시다네 쿠라는 와품 세우도 공감 로이도리니 ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯍꯦꯛꯇ ꯆꯤꯡꯅꯗꯅ ꯇꯥꯛꯄꯤꯌꯨ ꯈꯨꯔꯥ 아 아떼 또뽀 와품 나때다 건강시다 낭나 자히 구딩기 탕나나 목나 자트라 오이드는 레람마가 마망 제이수 낭나 레토 킵더기 카브나 자트라 오이레도 아이봉 저와 한득 자히시디 낭 목나 톡도야 본티고 ꯈꯨꯔꯥꯅ ꯇꯥꯛꯄꯤꯌꯨ ꯋꯥꯐꯝꯁꯦ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯔꯥ ꯅꯆꯥꯗꯤ ꯍꯧꯖꯤꯛꯃꯛ ꯅꯨꯡꯂꯩꯉꯣꯏ ꯄꯦꯛꯇꯨꯅ ꯌꯨꯝ ꯄꯨꯖꯔꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯅꯃꯧ ꯅꯨꯄꯤꯒ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯑꯃꯨꯛꯇ ꯈꯟꯅꯖꯈꯤꯒꯦ Khura nasanupana haribo wafamse asembane. Aikhoigisu khanbagi matam khara pibiyu khura. 호이 호이 칸노 나 코에니 문나 칸노고 아 이건 저와 한데끼 묵나 세능 톡다가 숭야야 답니고 아이 잘레고 Asoba. Ngasi isiena haigedoriba wafamse nang yamna munna khallo. Nahak sahi ahum thangnana mukna jatra oikredana. Imungi leita lairana maram oidana. Mamangi sahi duma nang mukna sanadredana. Nang na mamang sahi duda mukna sanakhidabadagi. Makha leikaigi ta phaijaugi masanupa khabaduna mukna jatra oikredana. ꯍꯣꯏ ꯆꯨꯝꯃꯤ ꯏꯆꯦ Handaki laiba sahi sidasune khun sigi naha amatana. Khabagi mawong mataw sigi khalluba magi sagay na tay sauba masin kan basi ubadane maga onsandana ne mungna amta sananingdredana Inamana haisu haibiri. Aisu hantak chahigi mukna se mabu suktok thohaningde inama. Inamana harise asamba ngaktane. karigumba isiena hairiba wafam sida hiktoktana khabaga mukna lamba tawruro nang nangamlabadi khabana nangbu singnarakani neibunga Nangi samna hingjariba yumban punsi sida ayetpa apanba pirakani ne. Aduna ne khura chawhanna amadi khura tona mi atopa kaya na haira abasu nang handakti mungna thokpa yade ko. Khabasi mi phatin he bunga. Isiena hairiba wafamse laikhidraba ima pabungna hairambani haina khallu ko ibungo. Nang mungna thokpa yade ko ibungo. ꯏꯆꯦꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯈꯟꯈꯤꯒꯦ Hai, khanba nate thokpa yade ko ibungo. Sekta seksillaga nangi mi laitene ibungo. Ikwa se natom tanin he isegidi. Khangde Isegidi hairammisini ko nang mukna thokpa yade ko isena hairammisini ay amuk yaurake aise imung manunggi oiba wafam amatangdi phongdokningbagi ado thenge
ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯔꯁꯤꯀꯣ ꯍꯧꯖꯤꯛ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯤꯌꯥꯝ ꯉꯝꯅ ꯈꯩꯕꯤꯒꯤ ꯃꯃꯥꯡꯗ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤ ꯑꯋꯥꯡ ꯄꯅꯥꯗ ꯈꯥꯕꯒꯤ ꯀꯥꯡꯂꯨꯞꯅꯤ ꯈꯥ ꯄꯅꯥꯗ ꯂꯩꯔꯤꯕꯁꯤꯅ ꯑꯆꯧꯕꯒꯤ ꯀꯥꯡꯂꯨꯞꯅꯤ ꯑꯗꯨꯅ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯁꯤ ꯉꯔꯥꯡꯒꯤ ꯃꯨꯛꯅꯥꯗꯣ ꯑꯆꯧꯕꯅ ꯑꯔꯥꯟꯕ ꯂꯧꯗ ꯃꯨꯛꯅꯥꯗꯣ ꯊꯥꯈꯤꯕ ꯃꯗꯨꯐꯥꯎ ꯈꯪꯍꯧꯗꯕ ꯖꯔꯁꯤꯡꯗꯣ ꯃꯗꯣ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯆꯨꯝꯃꯤ ꯉꯣꯕ ꯑꯩꯗꯕꯨ ꯌꯦꯡꯉꯨꯗ ꯍꯦ ꯍꯤꯗꯥꯛ ꯂꯧꯕ ꯑꯗꯨ ꯌꯥꯝ ꯀꯨꯏ ꯆꯪꯕ ꯑꯁ ꯏꯅꯦꯗꯣ ꯊꯣꯡ ꯂꯣꯜꯂꯝꯗ꯭ꯔ ꯃꯤꯉꯣꯟꯗ ꯀꯣꯊꯤ ꯊꯤꯔꯒ ꯄꯣꯔꯛꯄꯅꯦ ꯅꯣꯏꯅ ꯑꯃꯨꯛ ꯊꯦꯡꯉꯦ ꯍꯥꯏꯖꯜꯂꯦ ꯆꯜꯂꯤꯗꯤ ꯂꯤꯛꯂꯤꯗꯩꯗꯥꯗꯤꯅꯦ ꯃꯁꯤꯅ ꯆꯠꯈꯤꯕ ꯊꯕꯛꯁꯤꯗꯤ ꯃꯦꯟ ꯃꯥꯟ ꯇꯥꯗꯕ ꯄꯣꯔꯛꯑꯗꯤ ꯃꯆꯤꯜꯗꯣ ꯊꯠꯂꯒ ꯁꯠ ꯁꯠ ꯍꯩꯔꯣꯗꯅ ꯊꯛꯅꯤꯡꯕꯅ ꯇꯤꯟꯁꯦ ꯆꯨꯝꯃꯕꯅꯤꯅꯦ ꯂꯦꯡꯉꯁꯤꯅꯦ ꯑꯣꯖꯥꯁꯦ ꯉꯁꯤꯒꯤꯗꯤ ꯈꯔ ꯊꯛꯑꯅꯤ ꯌꯥꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯅꯦ ꯃꯕꯨꯛ ꯀꯥꯏꯒꯦ ꯄꯤꯊꯛꯀꯦ ꯑꯆꯧꯕ ꯊꯦꯡꯅꯐꯝ ꯄꯨꯔꯥ ꯑꯃ ꯇꯝꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯟ ꯍꯣꯏ ꯄꯥꯕꯨꯡ ꯄꯥꯝꯕꯣꯝꯅ ꯄꯥꯝꯕꯣꯝ ꯆꯪꯕꯅ ꯀꯥꯔꯁꯤꯕ
시도이다. 낭나 박한데 간절히. 가 아니리 파르니 쓰러시라. 가르시. 아디시고 카보네트네. Ngôi bà bùng, má cái màn để bị nó qua. Em tôi phải Cái cô số qua, nâng chân cái bia rồi. Nó xí đi, nâng cái bằng ngân trang nhìn nó cái tầm. cái nó xóm này bị xí bộ, nó biến ngang chiều đi. Hey, kỳ rồi cái kỳ, nó đi lấy tiền đây này. Hey, can đi, nó phi xem, na đây cái hàng này nó chết thằng nó xí. cái này khaba, nó biến ngang một mảng đó, không làm sao cả. Bà không xe, sao được bung nát đi. Hey, Ngôi bà, má cái màn để bị nó bà. Màn để bị nó bà. Papi, 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 papi. ꯑꯗꯨꯁꯨ ꯑꯥꯗ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯗꯣ ꯌꯣꯟꯊꯣꯛꯑꯒ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯏꯪꯈꯣꯜ ꯃꯆꯦꯠꯁꯤꯃ ꯂꯩꯔꯒ ꯁꯨ ꯅꯣꯝꯗꯅ ꯍꯤꯡꯒꯅꯤ ꯍꯥꯏꯗꯅ ꯂꯩꯈꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯏꯄ꯭ꯋꯥꯁꯨ ꯏꯆꯟꯁꯨ ꯂꯩꯈꯤꯗ꯭ꯔꯦ. 이과라 담미엄마 마사니세 라이박티드나 아이수 이미타이사 마타 우호드레 마마 코이나 야미라바디 이과나 담미엄마 마사니세 이코이 부자크라게 마마. Yaida yaida. Nakoy shu marak ti hik sa thuru ko.
나한테 익다고 육고 꼭 뵙다고 육고 아, 이거 있을래고, 이거 있을래고. Anga ani gi ming chan bagi sen sibu kamai tok se har no. ꯄꯣꯠꯐꯝ ꯐꯝꯕꯤꯅꯒ ꯌꯥꯝꯕꯅꯤ ꯄꯣꯠꯅ ꯄꯣꯠ ꯁꯤꯠꯇꯕꯅꯤ ꯁꯦꯝꯄꯣꯠꯁꯨ ꯑꯝꯇ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯆꯟꯒꯗꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ Laiba laitaba anga ani gi ming di chan daba yadab. ꯂꯨꯍꯣꯡ ꯄꯟꯊꯥꯕꯨ ꯌꯧꯔꯛꯑꯗꯤ ꯄꯣꯠꯇꯤ ꯐꯖꯅ ꯑꯗꯨꯝ ꯁꯤꯠꯂꯗꯧꯅꯤꯗ ꯍꯧꯖꯤꯛꯁꯤꯗ ꯄꯣꯠ ꯁꯤꯠꯇꯕꯁꯤꯗ ꯇꯧꯐꯝ ꯈꯪꯗꯕꯩ ꯋꯥꯅꯤꯗ Adu oragana imlon kairon absida khara hamtiro. ꯀꯗꯥꯏꯗꯩ ꯋꯥꯅꯣꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯜꯂꯒ ꯆꯥꯕ ꯉꯥꯛꯇꯅꯤ Aisu yum amagi nupa ama lai haibada mangaire. Ima ipana itomda pokpagi githok mokna yorokos. Ingon suba natana atopa simpam amatasu hayautra. Aina sen soktabadagi nangsu waredo. ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒꯅꯦ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯒꯦ ꯄꯣꯠꯐꯝ ꯌꯧꯔ ꯀꯅꯥ ꯀꯅꯥꯗꯅꯣ ꯈꯔ ꯍꯪꯅꯔꯛꯑꯒꯦ Ngambi yana laba khara kanna ngangna rokko. ꯑꯩꯁꯨ ꯀꯟꯅꯕꯨꯗꯤ ꯍꯥꯏꯅꯔꯛꯀꯦꯗ ꯂꯩꯇꯦꯗꯅ ꯄꯤꯔꯛꯀꯗꯕꯕꯨ ꯃꯥꯟꯗꯦꯗ ꯄꯣꯠ ꯁꯤꯠꯅꯗꯕꯁꯤꯗ Adu oragana nangi awun takonsi sasu sadra. Isa kolasi yolaga sanbirabaidane. ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯃꯛꯇꯅꯤ ꯏꯈꯨꯁꯨꯅꯦꯗꯅ ꯄꯤꯔꯛꯄ ꯐꯤꯁꯥꯀꯣꯟꯁꯤꯃꯗꯤ ꯑꯩ ꯀꯥꯏꯅꯤꯡꯗꯦ ꯁꯥꯕ ꯁꯥꯗꯕꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ Laitabasida isu khanpham khangdadana haibane. ꯀꯩꯊꯦꯜ ꯆꯠꯂꯒ ꯊꯣꯛꯑꯕ ꯑꯃ ꯃꯔꯥꯏ ꯂꯥꯛꯆꯔꯅꯤ ꯏꯔꯨꯖꯊꯣꯛꯄꯤꯔꯨꯔꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯅꯌꯥꯝꯕꯗꯤ ꯌꯦꯅ ꯈꯥꯗ ꯂꯩꯕꯅꯦ ꯌꯦꯅ ꯈꯥꯗ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯍꯥꯏꯔꯒ ꯅꯣꯡꯂꯦꯟ ꯍꯩꯃꯥ ꯅꯣꯡꯂꯦꯟ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯃꯤꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯔꯣꯏ ꯀꯔꯤꯒꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯂꯥꯏꯔꯤꯛ ꯇꯝꯒꯅꯨ ꯍꯥꯏꯒꯦ ꯍꯥ ꯅꯅꯥꯎꯒ ꯑꯩꯈꯣꯏꯅꯤꯃꯛ ꯂꯥꯏꯔꯤꯛ ꯇꯝꯂꯗꯤ
ꯅꯦꯆꯧꯁꯨ ꯃꯃꯣꯁꯨ ꯌꯥꯝ ꯋꯥꯔꯅꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯈꯛꯇꯪ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯁꯤꯗ ꯅꯦꯆꯧꯒ ꯃꯥꯃꯒ ꯀꯌꯥꯝ ꯋꯥꯗꯣꯏꯕ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯔꯣꯏꯗ ꯅꯦꯆꯧ ꯌꯥꯗꯦ ꯌꯥꯗꯦ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯗꯦꯀꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣꯁꯦ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯅꯣꯡꯂꯦꯟ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯏꯅꯦꯗꯤ ꯀꯗꯥꯏ ꯂꯣꯏ ꯊꯤꯔꯨꯔꯦ ꯅꯣꯡꯂꯦꯟ ꯇꯤꯇꯨ ꯅꯆꯥꯅ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯩꯁꯤꯕꯨ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯃꯥꯃꯅ ꯃꯐꯝ ꯑꯇꯩꯗ ꯊꯤꯍꯧꯔꯕꯅꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗꯒꯤ ꯆꯥꯛꯁꯨ ꯆꯥꯗꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯪꯀꯜ ꯑꯩꯈꯣꯏ ꯅꯅꯥꯎ ꯎꯈꯤꯕ꯭ꯔꯣ ꯆꯠꯈ꯭ꯔꯕꯅꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯣꯏꯊꯤ ꯊꯤꯔ ꯃꯥꯗꯤ ꯁꯤ ꯂꯩꯔꯝꯃꯦꯅꯦ ꯅꯅꯥꯎ ꯅꯪꯕꯨ ꯖꯤꯝ ꯁꯥꯟꯅꯅꯤꯡꯕ꯭ꯔꯣ ꯁꯥꯟꯅꯅꯤꯡꯉꯤ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯁꯥꯟꯅꯁꯤꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ Siapa kena thari no mama? ꯅꯪꯒꯤ ꯃꯥꯃꯣꯅ ꯂꯣꯏꯅ ꯊꯥꯔꯤꯕꯅꯤꯅꯦꯍꯦ Aku ini jauh di thabi aku dulu mama. ꯀꯗꯥꯏꯗꯩꯅꯣꯗ ꯅꯣꯏꯒꯤꯅꯦ ꯇꯧꯗꯤ
ꯅꯣꯡ ꯉꯥꯟꯕꯒ ꯀꯩꯊꯦꯜ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛ ꯂꯣꯏꯔꯦ ꯄꯣꯠ ꯊꯥꯕꯒ ꯌꯥꯎꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ. ꯆꯥꯔꯁꯦ. ꯅꯕꯥꯅꯤꯕꯨ ꯍꯩꯅꯕꯔꯅꯦ? Nito ay dinapi mayang hula. ꯃꯔꯝ ꯃꯣꯛꯑꯦꯗꯅ ꯁꯦ ꯁꯤꯗ ꯍꯥꯞꯄꯨꯁꯦ ꯐꯠꯇꯕꯁꯤꯡꯗꯣ ꯁꯤꯗ ꯍꯥꯞꯄꯨꯗꯨ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯑꯝꯇ ꯆꯥꯊꯣꯛꯍꯧꯔꯨꯁꯦ ꯅꯨꯃꯤꯠꯁꯦ ꯌꯧꯔꯕꯅꯦ ꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯥꯔꯁꯤꯔꯣ? ꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯅꯣꯡꯂꯦꯟꯅꯤꯅꯦ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯀꯩꯗꯧꯔꯒꯦ Taton, ay wakan yam nuwate. Ay siyan tanda yadre. ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯛ ꯁꯥꯏꯗꯨꯕꯣ Ako'y nisaw ka mamugana na nawagay ka like naman na buho na badi ang wari. Ay lakta matuklagan no waksa to tawag suwiyaw ke. ꯑꯩꯈꯣꯏ ꯋꯥꯛꯁꯣꯞꯇ ꯌꯥꯎꯕꯗꯤ ꯌꯥꯏꯅꯦ ꯃꯤꯁꯨ ꯋꯥꯠꯂꯤꯕꯅꯤꯅꯦ ꯑꯗꯣ ꯅꯣꯏ ꯏꯅꯦꯒ ꯃꯥꯝꯃꯒꯗ ꯍꯥꯟꯅ ꯍꯪꯉꯨꯁꯤꯔꯥ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯅꯕꯥꯅꯤꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯕ Niso. Ay tatulog waksa to tawag suwiyaw ke. ꯍꯥ ꯀꯔꯤꯒꯤ ꯅꯪꯗꯤ ꯋꯥꯛꯁꯣꯞꯇ ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯣꯔꯤꯕ Na nawagay like bada mating pang namin niso. 네네 ꯅꯣꯡꯂꯦꯟꯁꯦ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞꯇ ꯌꯥꯎꯖꯔꯁꯅꯨ ꯑꯩꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯑꯣ ꯐꯔꯦ ꯅꯕꯥꯅꯤꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅ ꯌꯥꯎꯅꯕ ꯇꯧꯔꯁꯤ Niso, ayam harawe. ꯌꯥꯔꯦ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦꯀꯣ 또 야래 시던트 캄비오 자 콜락세리 너 여우라고 바래 여우라디. 때문에 안강시게 그나. 이bungo ay angangsigi manini ngasidagi 이bungo기 workshopsida tabak suba yawhanjaragedana tinjaraiba 야니 담비럼. 아이나 저 안강시가 간 월이 산나자그러버니. khangde ibungo iyase maraiba khiba yaba thirabani ibungo ibungona nasani nanauni khandana ningthina tambiyuko 호이다 모이나 보다 하와이 여우데 두나 하입니다. adudi ibungo aisu marak talake 파네 담비럼. na thwai yauna hotnako Niso. nang amuk lehoroko nang ozana haiba wakhan tan laugadabani ko Hoy, niso. lehoro 뭐 날라. 당가서. Nung bang niya na ba? Ay ngonda gihen hek chawra dana. 어이 너한테겐 싸우고 능통드나니네 넌부 타바엔 되지 Shum, wow, iwanida. Tato nang dodorbo. 오자 로이도래 Nongle nang ida kamdori. Nang bu haibu hair bane. Oza, haybudi hayrebu, ningangji, tang,
ꯂꯨꯝꯕꯩ ꯋꯥꯅꯤꯗ ꯄꯥꯔꯦ ꯄꯥꯔꯦ ꯌꯥꯝ ꯀꯅꯤꯗ Tôi sợ tôi nè. Cái đâu rồi? Yang hao bom pizza đi, yang hao bayar ga. Imana kang soi khar pizza chawi pizza. Nga hai ru ga na thumyak pi. Ôi nè tao ai số khăn lên đi. Trong mồm pi đó giùm pi đó tao có số lại cái. Sana cái hẹn pasal làm như nào? Ai số khăn lên, ta lên mà ai số. Ai số đang cái gì, quan bung cái gì, chính xác đấy. Ê, đi vào lại nè. Thôi ba. Cái lẽ tao hỏi nè. Thôi ba. Ibani, nang la pungai ramadi. Nang thena ba tanam sare. Cái lẽ tao hỏi nè. Nang na saniri ba gym masana se. Lapho yerum sangom saraga. Nang competition thok puting amoy. Sumi. Apa sana orang mau wajah harbati. Apa senjak yang sah tu. Ngan thoya madi mayam na haibawa kaktinati. Nang na gym sana ba thawai pana yaudina su. Budi crop lana ba food supplement sim chatra badi oibe arwaina. Wazana kyaran haigram tro. Body growth lang na ba supplement sa ba si chen yam sang natra ni to chumi ini na haira khara yon ba nole lami gi workshop ta thabak shu ba ma mana hingon gi thabak khara shu baduna nang gi dai lebang ngamoi ni nang jung ta khalun Ai gi mong nong na ai gi dai lai na wa kana ba wari sing sa ai loi khang atubu moi loi na ai bu support tawi ai na ai gi family gi support phang ni na ai kana gi wa star ai sana kin chale ta khani Thôi ba, nang saur mane. Ai koi na har se nang gi damak ta ne. Sana ba to harga yerum la poi sum lei je kai gino. Ai na malem si da khong da ba iron tar ko da gi pam jar ki gym no sana gym nai gi di thawai ne ta lai ka am ta ngang bai ta ro Lai kai pa khang ne na sum nung shidana habi bwani da. Yerum la poi lei na ba do tungzala ning bai wani da. Yare ai gi da mo to di matung em hai bi ron Nang na khali do poi jo roi dab da. Yerum safun kana roi da. Abu ka to kani. Food supplement yaw to di kain kana roi. Wazana gi kor bunang bo. Noi mung ki sen thung gi bum su phati adu da ni ko ni hari si Yare se lai ku di mong na ai gi aning ba pa mo gi mai to loi lai ai noi gi wa ta pham de ai chala ge Nihan halbirabo. Hale. Nang bo khoi gi gas ka lawrama bo. Aw, lawjarame inihan. Pare. Nang ju marak ta khara ka koi thoro o. Hoy, koi thok charake inihan. Aduga ne, ibungo nang chu ne. Phone ga do khara ka toy ni he toksan. Khara toy ni hek la. Wari watai ga do hek sajan. Arai ni ya jara kani. Khangde ini aide. Inihan si pare habdo. Aide dum yare inihan. Nong hek la aga ne, ma ga koi bi hek chatho. Hoy, lakchage inihan. Pare adudi ini chatlake ko. kana ang la ko no Yumsida yam thau leitaba nupa mana oisu oiroidabada gym sanaduna mata manganba madu oiroi haigelakpanida masanena dub heglauradana aina sana bada nang sampa nai ji kai no maram bam leye
ꯑꯗꯨꯅꯅꯦ ꯆꯠꯂꯣ ꯅꯦꯝꯗ ꯅꯊꯧ ꯇꯧꯔꯁꯨ ꯆꯠꯂꯣ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯏꯊꯧ ꯃꯈꯜ ꯑꯃꯅꯦ ꯅꯪꯅ ꯇꯥꯜꯂꯁꯨ ꯑꯩꯗꯤ ꯆꯠꯂꯣꯏꯅꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯃꯣ ꯂꯥꯛꯑꯅꯦꯕ ꯆꯠꯂꯣꯕ ꯅꯣꯏ ꯃꯥꯃꯣ ꯂꯥꯛꯑꯒ ꯀꯩꯗꯧꯗꯣꯏꯕ ꯍꯔꯥꯎꯅꯕ ꯆꯥꯛ ꯇꯨꯝ ꯊꯣꯡꯗꯣꯛꯄꯤꯔꯝꯒꯦꯅꯦ ꯃꯥꯏꯗꯤ ꯌꯥꯝ ꯀꯜꯂꯦꯅꯦ ꯖꯤꯝ ꯁꯥꯟꯅꯕꯗꯣ ꯌꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯃꯨꯡꯁꯦ ꯈꯔ ꯇꯣꯏꯅ ꯂꯥꯛꯈꯤ ꯇꯥꯔꯤꯌꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯖꯔꯛꯈꯤꯕ ꯖꯤꯝ ꯃꯁꯥꯟꯅꯅꯤ ꯇꯥꯏꯕꯪ ꯃꯄꯨ ꯐꯥꯎꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩ ꯖꯤꯝ ꯁꯥꯟꯅꯕꯗꯤ ꯂꯦꯞꯄꯣꯏ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤ ꯖꯤꯝ ꯁꯥꯟꯅꯕꯗꯣ ꯑꯣꯏꯔꯣꯏ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯣ ꯃꯁꯥꯅꯦꯅ ꯗꯨꯞ ꯗꯨꯞ ꯍꯦꯛ ꯂꯥꯎꯔꯗꯅ ꯅꯪꯅ ꯑꯣꯏꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯑꯔꯦꯝꯕꯗꯅꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯁꯪꯒꯣꯝ ꯌꯦꯔꯨꯝ ꯂꯐꯣꯏ ꯆꯥꯔꯤꯗꯣ ꯌꯨꯝꯒꯤꯁꯨ ꯈꯔ ꯈꯜꯂꯣ ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯦ ꯑꯩ ꯆꯥꯝꯃ ꯈꯜꯂꯦ ꯑꯩ ꯖꯤꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ ꯈꯟꯗꯅ ꯐꯍꯟꯅꯤꯡꯗꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧꯅ ꯆꯠꯂꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯃꯥꯟꯅꯕꯁꯤꯡꯒ ꯈꯠꯅꯔꯨꯔꯕ꯭ꯔꯣ ꯅꯪꯕꯣ ꯈꯨꯝꯃꯣ ꯅꯦꯆꯧ ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯗꯣ ꯅꯦꯆꯧꯗ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯣ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯥꯟꯅꯕ ꯑꯣꯏꯔꯣꯏ ꯂꯣꯏ ꯍꯥꯏꯕꯤꯔꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯅꯦꯆꯧ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯌꯦꯅꯈꯥꯁꯤꯗꯒ ꯎꯪꯗꯅ ꯐꯝ ꯂꯩꯔꯝꯃꯤꯁꯦ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯇꯣꯏꯅꯣ ꯅꯪꯒꯤ ꯃꯥꯃ ꯂꯩꯔꯤ ꯑꯩ ꯂꯩꯔꯤ ꯅꯪꯒꯤ ꯇꯥꯆꯧ ꯂꯩꯔꯤꯁꯤꯗꯤ ꯅꯦꯆꯧ ꯑꯩ ꯁꯥꯟꯅꯕ ꯇꯣꯛꯑꯣ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯃꯥꯃꯣꯁꯨ ꯅꯦꯆꯧꯁꯨ ꯇꯥꯆꯧꯁꯨ ꯂꯣꯏꯅ ꯋꯥꯔꯦ ꯅꯪ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤ ꯅꯨꯄꯥ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯂꯝꯗꯝꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯅꯕꯅꯦ ꯁꯨꯛ ꯀꯟꯅ ꯋꯥꯅ ꯍꯣꯠꯅꯔꯤꯁꯦ ꯂꯝꯗꯝꯁꯤꯒꯤ ꯃꯃꯥꯏꯒ ꯄꯨꯔꯛꯄꯗꯣ ꯑꯗꯨꯅꯤꯅꯦ ꯏꯅꯦꯅ ꯉꯥꯏꯔꯤꯁꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯑꯩꯕꯨ ꯀꯔꯦꯝꯅꯕꯁꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯊꯣꯏꯕ ꯅꯪꯁꯦ ꯅꯦꯆꯧꯒꯤꯗꯤ ꯃꯤꯠꯀꯤ ꯃꯅꯤꯅꯤꯅꯦ ꯅꯪꯅꯅꯦ ꯅꯈꯣꯏꯒꯤ ꯃꯤꯁꯇꯔꯒ ꯊꯣꯛꯄꯗꯣ ꯑꯗꯨꯅꯤꯅꯦ ꯏꯅꯦꯅ ꯉꯥꯏꯔꯤꯁꯦ ꯅꯦꯆꯧ ꯑꯩ ꯍꯣꯠꯅꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯀꯩꯊꯦꯜ ꯉꯥꯛꯇꯪ ꯆꯠꯀꯦ Nơi nào lại nè, ông nè, nơi nào lại? Nào, lao xuống lao. Cái đâu này? Sao nó ngoài thì bảo? Hả? Hayo nè, nào, nangi kari wala ke, nangi temu to kaya sam lagi sih. Taton, taso, ay sana ba to? Cái đâu nó sao nó tốt cái gì nào?
ꯍꯥ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯅꯪ ꯁꯥꯟꯅꯕ ꯇꯣꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯁꯥꯟꯅꯕ ꯇꯣꯛꯑꯒꯦ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯍꯥ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯁꯤꯗ ꯑꯩ ꯁꯥꯟꯅꯕꯁꯨ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯪꯅ ꯃꯤꯁꯇꯔ ꯀꯪꯄꯥ ꯊꯥꯎꯗꯦꯅ ꯀꯩꯗꯧꯕ ꯍꯥꯏꯅꯣ ꯃꯤꯑꯣꯏꯕ ꯑꯅꯤꯡꯕꯁꯤꯕꯨ ꯑꯃꯨꯛꯇ ꯊꯨꯡꯕ ꯌꯥꯕ꯭ꯔꯕ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ ꯍꯦ ꯅꯪ ꯁꯥꯟꯅꯕ ꯇꯣꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯅꯤ ꯂꯥꯛꯑꯣ ꯑꯁꯤ ꯐꯝꯃ ꯋꯥꯔꯤ ꯁꯥꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯥꯇꯣꯅꯁꯨ ꯅꯪ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯁꯤꯗꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯊꯕꯛ ꯀꯟꯅ ꯁꯨꯅꯤ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯑꯔꯣꯏ ꯁꯦ ꯅꯪꯒꯤꯗ ꯂꯩꯅꯕ ꯁꯦꯜꯁꯤ ꯄꯥꯏꯁꯤꯜꯂꯣ ꯁꯦ ꯑꯩꯒꯤꯁꯨꯅꯦ 3,000ꯅꯤ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯅꯪ ꯁꯤꯗ ꯅꯠꯇꯦ ꯅꯪꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯤꯔꯛꯀꯅꯤꯀꯣ ꯑꯩꯅ ꯇꯥꯆꯧ ꯇꯥꯇꯣꯟ ꯑꯩ ꯁꯤꯗꯒꯤꯗꯤ ꯀꯟꯅ ꯍꯣꯠꯅꯔꯒꯦ ꯀꯟꯅ ꯁꯥꯟꯅꯔꯒꯦꯀꯣ ꯑꯩ ꯆꯠꯂꯒꯦ ꯌꯥꯔꯦ ꯆꯠꯂꯒꯦꯀꯣ ꯇꯥꯇꯣꯟ ꯒꯥꯔꯤꯁꯤ ꯅꯥꯟꯅ ꯆꯥꯝꯊꯣꯛꯑꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯩꯈꯣꯏ ꯇꯅꯤꯛ ꯏꯕꯥꯅꯤ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟ ꯀꯣꯏꯊꯔꯨꯒꯦ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯃꯃꯤꯇꯥꯝ ꯌꯦꯡꯉꯨꯒꯦ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯕꯩ ꯋꯥꯅꯤ ꯃꯥꯁꯦ ꯎꯅꯤꯡꯕ ꯃꯇꯝꯗ ꯎꯕ ꯐꯪꯗꯦ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯁꯨ ꯃꯥ ꯍꯦꯛ ꯎꯕꯗ ꯍꯥꯏꯕ ꯍꯦꯛꯇ ꯉꯝꯗꯦ ꯑꯩꯅꯗꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯀꯣꯏꯕ ꯆꯠꯀꯦ ꯈꯜꯂꯤ ꯃꯥ ꯑꯁꯨꯛ ꯉꯟꯅ ꯃꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯁꯥꯏ ꯇꯅꯤꯛꯄꯤ ꯇꯅꯤꯛꯇ ꯇꯅꯤꯛꯏꯗꯀꯣ ꯇꯥ ꯈꯣꯏꯅꯤꯡ ꯒꯥꯔꯤ ꯆꯥꯝꯃꯤꯔꯣ ꯍꯣꯏꯅꯦ ꯉꯥꯟꯊꯣꯏ ꯁꯥꯟꯅꯕꯁꯦ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯃꯩꯇꯩ ꯏꯁꯩ ꯇꯝꯕ ꯆꯠꯂꯒꯦꯅ ꯒꯥꯔꯤ ꯆꯥꯝꯃꯝꯃꯤꯃꯦ ꯇꯥ ꯈꯣꯏꯅꯤꯡꯅ ꯃꯩꯇꯩ ꯏꯁꯩ ꯁꯛꯄ ꯆꯠꯂꯗꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯀꯩꯅꯣ ꯇꯅꯤꯛꯇꯅꯦ ꯑꯩꯅ ꯃꯩꯇꯩ ꯏꯁꯩ ꯇꯝꯕ ꯆꯠꯒꯦ ꯍꯥꯏꯔꯒ ꯅꯪꯅ ꯈꯟꯖꯕꯁꯤꯡ ꯂꯣꯏ ꯁꯣꯏꯔꯦꯗꯤ ꯑꯁ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯛꯇ꯭ꯔꯁꯨ ꯀꯣꯏꯍꯦ ꯍꯥꯏꯔꯣ ꯑꯩ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯅꯤ ꯑꯩꯈꯣꯏ ꯇꯥ ꯈꯣꯏꯅꯤꯡꯗ ꯑꯩꯁꯦ ꯀꯩꯅꯣꯝ ꯁꯨꯝ ꯍꯥꯏꯅꯤꯡꯕ ꯑꯁ ꯁꯪꯗꯅ ꯑꯃꯨꯛ ꯂꯩꯇ꯭ꯔꯁꯨ ꯀꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯊꯦꯡꯉꯤꯅꯦꯕ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯀꯥꯏꯅ ꯑꯩꯅ ꯃꯥꯁꯦ ꯂꯩꯀꯥꯏꯗ ꯂꯩꯌꯦꯅ ꯅꯨꯡꯁꯤ ꯍꯥꯏꯒꯦꯅ ꯂꯥꯛꯑꯒ ꯃꯥꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯀꯥꯏꯅ ꯀꯩꯅꯣ ꯇꯥ ꯈꯣꯏꯅꯤꯡ ꯃꯤꯅ ꯁꯥꯝꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯇꯩꯁꯤꯕꯨ ꯀꯣꯛ ꯊꯤꯟꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯍꯣꯏꯗꯦꯍꯦ ꯇꯅꯤ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯍꯥꯏꯖꯔꯗꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛꯇ ꯀꯨꯔꯁꯤ ꯑꯁꯦꯡꯕꯩꯔꯣ ꯍꯧꯖꯤꯛꯃꯛꯇ ꯀꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯗꯦꯠ ꯇꯧꯍꯧꯔꯣꯀꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯉꯥꯏꯈꯣ ꯒꯥꯔꯤꯗꯣ ꯑꯩ ꯊꯧꯒꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯃꯃꯥꯡ ꯊꯥꯡꯒꯠꯂꯛꯀꯅꯤꯕ ꯍꯣꯏꯅꯦꯍꯦ ꯅꯪ ꯀꯦꯖꯤ 300 ꯂꯨꯝꯃꯝꯒꯅꯤ ꯊꯧꯔꯒꯦꯀꯣ ꯊꯧꯔꯣ ꯑꯩ ꯇꯧꯔꯦ ꯂꯥꯛꯑꯣ ꯁꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯃꯌꯥꯝ ꯑꯁꯤ ꯅꯪꯅꯅꯦ ꯃꯤ ꯅꯦꯛꯀꯦꯔꯥ ꯅꯁꯥꯅ ꯇꯧꯒꯦꯔꯥ ꯁꯤ ꯁꯦꯝꯖꯟ ꯁꯥꯖꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯏꯅꯦ ꯑꯩ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯪ ꯂꯩꯔꯒ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛꯇꯪ ꯆꯠꯆꯔꯨꯔꯒ ꯍꯦꯛꯇ ꯁꯦꯝꯖꯟꯖꯔꯒꯦ ꯏꯅꯦ ꯍꯣꯏ ꯑꯗꯨꯁꯨ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯗꯨꯗꯤ ꯏꯅꯦ ꯏꯪꯈꯣꯜꯁꯨ ꯌꯦꯡꯂꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯏꯅꯦ ꯉꯥꯈꯣ ꯆꯥꯒ ꯊꯛꯑꯒ ꯆꯠꯂꯣ ꯏꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯗꯣ ꯎꯟꯅꯈꯣ ꯂꯥꯛꯄꯅꯦ ꯂꯥꯎ ꯑꯦ ꯌꯥꯔꯦ ꯊꯅꯝꯒꯅꯨ ꯍꯦꯛꯇ ꯀꯥꯈꯠꯂꯛꯑꯣ ꯂꯥꯎ ꯁꯦ ꯐꯝꯃꯨꯁꯦ ꯍꯩ 이베마 ꯉꯥꯟꯊꯣꯏ ꯍꯩ ꯅꯪ ꯇꯥꯂꯣ ꯌꯥꯝꯕ ꯂꯥꯛꯏ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯍꯩ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯅꯪ ꯇꯥꯂꯣ ꯌꯥꯝꯕ ꯂꯥꯛꯏꯅꯦ ꯏꯃꯥ ꯑꯩ ꯊꯥꯎ ꯉꯧꯗꯒꯤꯅꯦ ꯊꯥꯎ ꯁꯥ ꯂꯩꯍꯧꯔꯦ ꯏꯃꯥꯒ ꯍꯦꯛ ꯁꯥꯍꯧꯔꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯁꯤꯗꯤ ꯑꯗꯨꯗꯤ 이내한 ꯑꯩ ꯍꯌꯦꯡ ꯅꯣꯡꯃ ꯂꯥꯛꯑꯒ ꯑꯃꯨꯛ ꯐꯝꯃꯤꯟꯅꯖꯔꯒꯦ ꯆꯠꯂꯨꯈꯤꯒꯦ 이내한 ꯍꯣꯏ ꯍꯌꯦꯡ ꯅꯣꯡꯃ ꯍꯦꯛ ꯂꯥꯛꯎꯀꯣ
ꯆꯍꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯦꯅꯦ 이반이나 웍숍ꯁꯦ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯛꯏꯁꯦ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯥꯗꯣ ꯅꯪꯅ ꯈꯪꯉꯤꯗꯨꯗ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯅꯪ ꯀꯩꯅꯣ ꯈꯪꯗꯕ ꯌꯥꯎꯗꯤ ꯇꯥꯗꯣ ꯍꯦ ꯑꯩꯈꯣꯏꯁꯦ ꯄꯥꯈꯪꯅꯤꯅꯦ ꯄꯥꯈꯪ ꯌꯨꯝ ꯄꯥꯜꯂꯔꯣꯏꯁꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯕꯣ ꯇꯥꯗꯣ ꯑꯩꯗꯤ ꯏꯅꯥꯎ ꯊꯣꯏꯊꯣꯏꯕꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯊꯥꯗꯣꯛꯀꯦ 이나오기 마ning 투만 응감라우데 바봉기 몰라체 파우네네 칼레다돈 와칸 봉디 왕이네 하 예? 이네 나바니 부카리 와리 사나미나라미노 나나귀 와리 심사나면 됐네죠 내 솔라지부 가일게 아따이 그수나티에다 내 저기라론 고술로 살락바 나나오기 사나바도 얌 호드레 아두다 낭원다기 시엔지다 라우기 락바다 야니네 아이온데서 세나 소이바 카리 야우리 뭐좀 사람지 비싸얌 짱그러잖냐 실게 알레겠다도 세 예, 정화 지금도 허리는 한기 인자나 빌레이네 봐. 세. 연상 증세 럭살루세. 나노 혹시 에쇼 용달라게 칼라면 내죠. 내죠 라보나. ngasi mga truni le ay lakreso. Hoy. Adudi ay lagi ko. Hoy pa rin ne. Hoy na siya. ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯊꯝꯖꯔꯝꯃꯕꯅꯤ ꯑꯩ ꯀꯩꯊꯦꯜ ꯉꯥꯛꯇꯪ ꯌꯧꯔꯨꯈꯤꯒꯦꯀꯣ ꯍꯣꯏ ꯀꯩꯊꯦꯜ ꯆꯠꯄꯒ ꯂꯥꯏꯔꯤ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯆꯞ ꯆꯥꯅ ꯉꯥꯡꯅꯈꯤꯁꯦ ꯀꯔꯤꯅꯣ ꯋꯥ ꯑꯃ ꯆꯞ ꯆꯥꯅ ꯉꯥꯡꯅꯕ ꯍꯥꯏꯔꯤꯁꯤꯕꯣ ꯉꯁꯤ ꯅꯨꯄꯤꯁꯤ ꯉꯁꯤ ꯉꯔꯥꯡ ꯅꯪꯒꯤ ꯄꯣꯡꯃꯥꯡꯗ ꯄꯣꯠ ꯂꯩꯕ ꯁꯥꯔꯒ ꯅꯨꯄꯥ ꯑꯃ ꯆꯤꯊ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯀꯅꯥꯏ ꯅꯨꯄꯥꯅꯣ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯗꯣ ꯃꯔꯝꯗꯣ ꯍꯥꯏꯌꯣꯕ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯌꯣꯕ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ 나가 마방에 샘 곰라 타도 따도줘도 마기 센 로고 락 센주네 디 포치트라바니 나 피는가이 레자나 가이가이 나바니 까이노 아주 마사이나 꼭 하이야도 모이 마마기 마옹 마타우 시디네 미네가 부탕 엄바나 띠고 Thoithoiba wari imta sanaje amta thokloba aina nang sanaba to haibse nangna suya yadrisi kaigino 난토이 낭ning 어디 사나고 또 오이로이로 하리세 그리김 aina nongonda sanaba hanna to haise nang wakhal ta de 따데 phare ai nongonda wakhal ta na ba haige ko nang ai pisak pi ngai degi homin kaminar tuna chen chongduna sanaminar pani aduna ai nangi damak yam khalle 아두디 아이슈 강이다 아두 그대로게 nang madu khangningbra Thoithoiba ai nangbu nungsi nangbu kalaksai nangi awa nungai punsida aibu saruk yahanbiyo wafamse aina nangwanda nupi oibigi ikai ki thadoktuna hairabani 난토이 낭 나이부 누시 비람바 아이게디 라이브 파운 아두부 아이기 오르바 컨디션스나 아이 와fam도 액셉트 봉함데 노마이 푼시나 라이브 파바 미쿠 음라라바디 미쿠프투다 낭아기 마데 레피오
ꯑꯩ ꯆꯪꯉꯒꯦ 나다그니 나이코바 나이코바세 나이코바 나이코바세 나이코바다그니 영와레브세 फजरे 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 मसाने न दुब दुब एक लार्दना मसासे दुब दुब ताउजरसु मरै मरै तारसिदि पप्पा मोंगासी ओला कामी दनो कांगलसि कुत्रो ओशोय रोइदबदा मतम मांगनबा अदो ताखोइने थोइ थोइ बगी मसासे खरादी दुब दुब लावेको ताखोइने चलसलो सिस्लो साफाबा साफाबा दुब दुब लावबा साफाबा 세 이나 듣는 거 아니 마사세 하 라우레바 नुंगाइगद्रने 낚시리바 Thoithoiba kay leira. Tamo horen dege war pasel do khar pibiyo Nangidi yamu yama maroi ne. Lising ani ma ahum makhang aramani ne. hoi tamo ai thau kharam te loisaloki Hoi loisalro. Yeah, I know you better know it. Health is our most precious wealth. I hope you agree. Yeah, I know you agree. Okay.
gonna use drug. Prevention is better than cure. Hakjangduna farade wakalsu fabadabane mapaldamak faraga manutin sabadi pamdade manusu mapalsu fabaduni ekoi mayamna pamniba adudi lakto fala sijin sanasila oh ekoi mayam Machi oi ba chabana hakchang phabagi khudam ni chaba thakba chang nai ba tumba chaba matam nai ba machi oi ba chabana hakchang phabagi khudam ni kari kari chinja charaga hakchang Let's make our youth well and healthy. Yo, nupi masafaba, sana roi kaya sulay ne. Nupa masafaba, sana roi kaya sulay riside. Makoy di matog tam lasay, pataba wakal tadok lasay. O taba tuk lasay, tunggi lam